Paujade Yumpam Uiva Maruiva Pau Karab de Taujari Manipur Yauna Awang Nongpok State Marike Delimitation Process Lebankre Delimitation Commission na Tangai Fadana Jammu Amasung Kashmir Assam Arunachal Pradesh Manipur Amasung Nagaland Delimitation Taudana Sit Hongtok Hongjin Taubagi Process India Langak Lebankre Awang Nongpok State Mari de Satagadaba Delimitation Process Adu Ausik Pabagi Oina de Makoye Makutalaite Adumainamag Jammu Amasung Kashmir ki wedade delimitation ki process adu chaliba sahi asiki March tarukdagi paraga sahi amagi matam sangdokle aire Ministry of Law and Justice ki Additional Secretary Rita Basistan thokpa notification amagi matungina Delimitation Act lising ani ki section ahumna piba exercise of power ki matungina India lengak na thokiba gazette notification ki extraordinary part 2 section 3 subsection Close to Semdoktuna Madu the Yauriba Waising Maru Oina Assam, Arunachal Pradesh, Manipur, Amasung Nagaland, Lokthokpa Sub paragraph Ahungi Mahut Union Territory of Jammu and Kashmir na Mahut Chingadabani Aire Supreme Court ki Hanagi Judge Ranjana Prakash Design Delimitation ki Taugadaba Thabak Thorom Sing Yangchen Bagaloina Awang Nongpok State Marita Packet Kadoriba Tausiladu Legal ki Oiba Ahobasing IBD Representation of the People's Act 1950 ki section 84 menkat aba honagadabane President ki jathang abagi matungena delimitation tawgadabane delimitation commission thausiladu satharoidabane haire paugilikul asiki matungena India lagakna representation of the people's AK section 8A amend tawba yauna kumna khanakhe Ekasi semdok semden tawrapa matung Assam Manipur Nagaland amasung Arunachal Pradesh ta delimitation ki thabak thoram sing delimitation commission na paket pa yabagi ayaba pigadabane haire Kanakiba adu the Quaiki Maru Wapam Amadi Constitution ki Oiba Shed Sing Semdok Semsen Togada Adu Lishing any Amagi census that Jumpam Oibagi Mahut Lishing any Taraga Matoigi census that Jumpam Ohanabagi Wapam so Kanake Hiramasiki Matang the Law Ministry Amsung Home Ministry the Tongan Bamaikateke Wakat Kia Tangalaki but lay Aire Tangai Fadana Amen Tauraba Matung Awang Nongpok State Marida Delimitation Topaki Tabak Torums Delimitation Panel Tabak Hawan Gadabane Jammu Masung Kashmir ki oinasu kumja lising ani tanaga mathoi ki census da jumpam oiraga delimitation ki thabak thorom sing packet kadabani aire delimitation commission da legal ki oiba manadaba kya leiba aduna awang nongpok state mari da election commission ki legal advisor wafam kaya puthor ki ba leikhre loiner kumja lising ani kun ki jun mari da poll panel da aiba cherol piduna khang ke basu laire aire atopa pau amatana telanga paibada nylon synthetic langsing sinaba khudakta ki thengle National Grill Tribunal na mamang sahi January kun mathoida thokiba order amagi matungina Kaksing district da synthetic sin aduna telanga saba yonba paisinduna thamba leiba amasung madu sinapada nylon gi langsing natragna synthetic oiba langsing sinaba khudatagi thingle ana Kaksing district ki deputy commissioner kengu juringlar khudek biduna thadorakpa serola mana phangdoragle serola sina makata na phangdorakpada telanga paibada sinariba synthetic natragna nylon gi langsing telanga sabada sinariba polam singadu non-biodegradable oiba yaroi maramasina asigumba polam singna saba amadi yonba leiba khudaktagi thingle aina serolazina makatana pangdoragle haiba order asi kanagumba miyosingna thogaituna thabakoina pangthoklamlabade Provision of Environment Act 1986 Prevention of Cruelty to Animal Act 1960 Wildlife Act 1972 gi makada law gi matung ina dandi pangbai ai aina magna makatana pangdoragle makatarakba atopa pau amadana Myanmar military na anti-coup protester singi madagta henba sakti sinare protester janghairom sikre kayana sokkhre UN Special Envoy ngarang Security Council akan bawa wafam taksinduna Myanmar da santi oina protest tawriba anti-coup protester singi madagta lanmina ka henba myut minai chathariba adu akan mamiyang changdabu wafam phangdokiba nongma leiraga matung ngasi Myanmar gi security force na protester sing tan khainaba ahin basakti sinakre chairkasida Myanmar gi military junta ngasi phawda harkiba protester masingchu yanghairom sokkhre aire ngasi ayuk Laibak tugi khwadi ki chawpa yangkon sarda protester singna khongjang changchilengai manungda security force na stun grenade amadi tear gas sel camrom sinna protester sing tankaina akan bathaba paikatke Myanmar gi nongpok tangba state sing marwaina mon loigau amadi kaikton singba mafam sing the security force in tear gas sel camera khongjang changchin ki mairo sing the caption ke aire
Laibak adu hingsa amade atai makhal ki miyot milai chathabagi sang ahokiba sayul asiki manungda khnghllkle bagaloina military junta na chathariba ka hienba thong sing khudakta athingba pina na pamalem gi tongan ba laibak sina akan ba pressure pina ragle Laibak adu gi miyam na mikhal pangthokna khan khibi ong san chu si gi government ama matam khara leram labasu sahi asiki February amada military leadership na khangautana ku tawduna susibo fajilaba matung da mahaki government adu utai khibane Nakalamoromda MU gi thabalda Nupa Nupisingna Campus ki Amamba Lmbisingda Natei chadaba fijet setlaga pyar cht-houba Laibak thibani RSF Manipur University MU week ngarang loisinkhre masigi iroina nap mana matum yenthokpagi thoromga mari leinana MU gi football field da thabal chongke thabal adu da saruk yariba university gi mahiroi amadi mapan gi mahiroi singna university campus asigi tongan ba Amamba Lambi gi naket amade Girls hostel tab Lmbisingda Natei chadaba fijet chakchaga loinana Amamba da pyar chatuna lehuba Laibak thibani aina RSF ki serolna aire Reformist Students Front RSF ki serol asina ai haukiba kumza kayadagi audan musun academic amasung co-curricular activities singki yamna maru aiba sarukamba oina MU week MU fest pangtokna lagle handak sahi asigi so haukiba March ki sachat amadagi auduna March ki Sajat taruk phauba MU week pangthokna tongan ba sports amade cultural events sing da MU gi mahiroi sing athoi en changdam nake masigi loisin ba numit ngarang sajat taruk ta tongan ba events sing gi makok mathang ta khraba sing da mara mathong yen thoktuna closing ceremony pangthoklaba matung aruiba entertainment program amu oina MU gi football field da thabal chongke cherola sina ai Laibak thibadi ngarang chongkiba thabal adu mamang kaya da Leikhidre ba jamna mong maril ta daba amade mahiroi khunai ga chana daba mong bato uba Pangke University da tamdaba mahiroi amadi mahiroi nataba kaya amasu kumai adu ithak Erang amagumna MU campus ta senabina ba yautana maning makha tambagi mami kaya takhiba asimakti MU amadi musu loinana mari lenaba concern authority gi asoba mai thibane loinana thabal loikiba matam asisu chumnagi mahiroi gi MU week manungda warubagi ngek entertainment oina tawgada pamong tagi yamna ka henna lale haibada haiman bathokloi Thabal manungda pakhang leisabi mahiroi sing chathakhiba thawong adu RSF da airudrabasu thabal adu yengbala khiba khudingmana khangnaraba wafamne chahi khara gi mamangda chinbung wahi oina hainaramba mapal lamda Manipur gi mahiroi sing da tawningbada tawre fijet chakcha ludre hainaramba kaya adu ngasi di MU manungda su hainaraklagani aibagi asuba akiba adu RSF na phawre masimak MU amati mahiroi khunai gi asuba maithibane ngarangi athengba phawba chongkiba thabal adu da karigumba phatanungda amade Thoganing da pathok kya thoklam labadi madugi thokdang karana pugadage aina cherolasina hanglakle India da chensillkkhre Myanmar gi police officer sing khutsinnarknaba khnghllkle mamang thada military ku tawduna matik mayai punamak paisin khraba Myanmar dagi chensillaktuna India da sangjafam lawriba police officer kuntra amadi makoi gi imung manung gi piyoi sing athuba matamda khutsinnaraku aina Myanmar authority na khnghllkle February amada military ku tawkhiba gi mayukta horakhiba miyam gi ihau namthanaba konabada ka hienba thong chatharpadagi police officer kuntrarom imung manung gi piyoi sing loina India da chensillaktuna sangjafam lawraki aina report amana phangdokle hiramasi ga mari leina da Myanmar gi Phalam district authority singna Mizoram gi makok thongpa official singda ayiba cherol ama thaduna khnghllkle haire adumedamak Mizoram da sangjafam lawduna lairiba Myanmar gi police official sing amade makoi gi imung manung gi piyoi punamak Myanmar gi authority da khusinnarkki gadra aibagi matang ti Union Ministry of Home Affairs ki jathang ngaire report amagi matung ina Myanmar da military ku tawduna matik mai punamak paisin khraba matungda masagi sahi kunithoi dagina kunmanga phawbagi manungda leiba police personnel Nepal Laibak adu thadokduna imung manunggi biosinga loinana India da changjapam lawrakhe India na di miosing adu changlakkhibagi matangda official oiba wafam amada phondokpa leitre oja singgi khongjan handokkhre hayengdagi class hawragane phegokta amade amaktagi sintha lepagi khongjan loiselle Hayeng sechat Nipandagi college ki oja sing na class yauna thabak thorom khudingmak hauragani aina phegokta gi maikedi phongdorakle ngasi Manipur press club da bangthoki pa pawgi mifamda phegokta gi general secretary Dr. N Chomrendro na hai ngarang sechat tarukta Manipur sarkar amadi phegokta anina MU sign tawnaduna yana ba ama prakhre chahi asigi February 10 da thokiba order aduba phegokta na demand tawkiba amade cabinet nasu warep lokiba point khara mapung oina yaudabadagi agitation makhata na sathaduna lakhibane Ngarang Education Minister Chief Secretary Higher and Technical Education ki Commissioner Jauna phegok dagi mihut ching unaduna meeting pangthoke
ngarang sahi tawnakiba MU asida hana yawramdaba point kharadi mayek chengna ire MOU aduda janakiba point sing adudi kumza lising ani taraga taruki January amadage tare suba UGC pe piragane lising ani taraga mapan gi April thadagi lising ani kunmathoi gi March phawbagi sahi ani gi arrear asi ani rak thokna pigane anbagi oina sahi asi gi July amada pigane amade lemhauriba aduna ani suba oina kumza lising ani kulhomdoi gi April thada piragane tare suba UGC gi case payment na July kunmathoi dagi piragane masida andaki April May June tha ahum asi gi arrear jauna punna piragane MOU dadi yaudaba hana janarga leiba UGC regulation 2018 adopt toba aibasu yanare anoba new pension scheme da leibadun atopa sarkar gi employee singda pkbagi mongda installment da wena pigane lisingani taraga mapan dagi allowance suna pibane janari ba wafam sing asigi complete order asi chayol ani gi manung da thokane haire adubo barbel amadi return assurance pire maramaduna athuba matamda order thopiro ain appeal tawge loinana oja singchu hayengdagi class hobiro aike maraga sida jiri bamda covid vaccine kaplubi Anganwadi worker amasu Leikhidre Manipur da ahanba oina Erang da covid-19 vaccine kaplubi nupi ama sikhibagi wathok lairingai maraga sida Jiribam district ki Boro Bekra sub division ki manung chana leiba Tuisolen village da leiba covid vaccine kaplubi Anganwadi worker thangsing mar sahiumpo mapuribal Leikhidre ISB Kafteng Kobi amasung arang nungtil Silchar Belly Hospital dagi Silchar Medical Hospital tarna pubada Leikhidre aire Hokiba February sechet taraga tarita Gaukhal Primary Health Center da COVID hidak kapluba matong Numida dugi numidang dagi auna arum lehu kanna horapadagi Dr. Singha tana duna jumda matam khara lairaba matungda hanjalakpadagi February sechet kuntarita Jiribam Hospital da ambulance da puraktuna layengke Makhatana layingnaba Mars ki tang amada kasar ki Elipur Hospital da puraktuna layengke adubo Fifam pagalakpo udabadagi Silchar ki Valley Hospital tha asigi sechet marida pukhatuna makatana layengke Madugi matung ngarang Silchar Medical Hospital Gungurda pubada lambida sikhibane aire mahakki thawai yautraba haksang adu Jiribam ki mokta thamlapa matung ngasi mahakki mayum tusoloi yenda puthaduna mathau mangam bangthokre aire arubida content singa sigi maruba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi Yangbir pupuna magpathaga sari channel asin atomda kanarabadi subscribe to video basina subscribe to biro marina like and share to basu kawi kan puna magpo amukana thaga sari